अहानबद मरुइबा पाव सुगनु एसीगी एमएलए के रंजित के सेरौद लैबा युम कुकी मिलिटेंट सिंगना मैना तुमना थाखरे तुंगदा मियामना यूकेएलएफ के नजरेट कैंप मै थाखरे कुकी मिलिटेंट सिंग मफम अदु थादोक्तुना चेनखरे सेंजम चिरांगदा कुकी मिलिटेंट सिंगा लोकल वॉलंटियर्स सिंगा नोमै कापनखरे कुकी मिलिटेंट सिंगना मैतेगी युम मै थाना बहोनबा लेप्ट्रे अमदी दिल्ली की जंतर मंतर मणिपुर कोऑर्डिनेटिंग कमिटी न सिंधना मणिपुर फॉर पीस रैली अगेंस्ट डिविसिव फोर्सेस एंड एक्सटर्नल एग्रेशन हाइबा थीम द मियाम की मिफम पांथोखरे नॉर्थ ईस्ट विंडो टीवी न संदोक्चरिबा नुमिदांगी पाव सिबु मिटिंग ताबिरिबु पुमनमकपु चेप्लिना मैस्नाम ने कोकनोना खरमजरी हौजिक पाव संदोकना पिजरी कक्चिंग डिस्ट्रिक्ट के मनुंग चनबा सुगनु एसी के एमएलए कांगुजम रंजित की युम यावना सेरौदा मैतै की युम चनीरोम ngarang नुमिदांग कुकी मिलिटेंट सिंगना मै थादुना मांग ताखनख्रे कुकी मिलिटेंट सिंगे थवोंग अदुगे लमन खुमदुना ngasi ayuk masing yamlaba मैतै वॉलंटियर्स सिंगना डबल बैरल अमदी सिंगल बैरल नोंमै पाइदुना मणिपुर पुलिस कमांडो 8 IRB अमदी BSF के अपुनबा टीम सिंगा लोइनना UKLF के नजरेट कैंप तमना चंगसिनदुना अकनबा मोंगदा नोंमै कापनख्रे केम अदुदा लैरंबा UKLF के कादर सिंह मियाम अमदी सिक्योरिटी फोर्स ने हेंजिलकपदगी काइदुना चेनखिबगा लोइनना मियामना केम अदु तुमना मै थाखरे कुकी मिलिटेंट सिंगी माइकैदा अशोक अपन यावरंबा याय हाइबगी थाजबा लै हाइना मफम असिदा फंगबा पाव अमना हाइदे ngarang numidaang pung 8:45 rom taba matamda कुकी मिलिटेंट सिंगना सेरौगा नकनना लैबा चिंगांग फाइट कुकी खुंदगी थोरकलगा मैतै पुमनमक लांजेनखिबदगी मी अमता लेट्रबा सेरौ मयाय लेकाइगी युम मंगा हाना मै थाबा हौरखिबनी हाइदि मदुदगी नोंमै काप कापतुना एमएलए रंजित की युम यावना मथंग मथंग युम चनीरोम मै थाखिबनी हाइदि मरकसिदा यामना ngangningai oiba thodok amada कुकी मिलिटेंट सिंग चेन खरबा मतुंगदा हौखिबा मे 13 दा कुकी मिलिटेंट सिंगा कापनबदा मफैगलदा नोंमै मरु अमा पांदुना सोकपदगी लौथोकपा ngamdana लैरखिबा मैतै अमा चिंगी मोंगसोंग अमगी मरक्ता लोटुना लैरंबा मियामना थेंगनखि महाकपु लौखत्तुना इम्फालगी हॉस्पिटल अमदा लायंगनबा पुखरे हाइना पावसना मखातारी ngasi nungtil pung 3 lom tabada Imphal West District ke manung chanba Sekmai Police Station akonba Harauthel Leiron Fayeng Kuki Khunda Khutlai Matik Chana Paiba Kuki Militant Singh Maitei Khunda Landana ba lotuna leire haiba paw ama fangbadagi Maitei Local Volunteers Singhi Kangbu amana double barrel amadi single barrel nongmai paiduna khun adu tamna changsina ba lakpada Kuki Militant Singh na nongmai kapthorakre haide Local volunteers singna khud handuna kapna ba sem saringaida leimakhongdagi lakba 22 Assam Rifles ke troops singna loudspeaker sizinaduna hankina ba khangalakhi hairi Assam Rifles na kanna thingbadagi local volunteers sing makhata na changsin ba ngamkhidre haina paw amna hairi ningsing ba yai numit kharanigi mamangda Kuki Militant singna leimakhong chingmangda leiba maitegi yum sing mai thaduna mang takhan khrabani ngarang numidangsu Kuki Militant singna senjam chirangda maitei khun mai thana ba hotnarami hairi ngasi nungthil pung ama taba matamda Delhi gi jantar mantar da Manipur Coordinating Committee na sinduna Manipur for Peace Rally against divisive forces and external aggression haiba theme da ing tappa miyam gi mifam ama pangthokre mifam adada Delhi da leiba maitai mahairoi sing amadi thabak tawduna leiba miyoi cha kaya na saruk yakhi India gi atei city sing da leiba maitai kaya su Delhi da laktuna peace rally adada saruk yaduna Manipur da tangdu leta ba hanjil hanna ba amadi Manipur ge punba saktam kaihan bi yaroi haina kholau kaya laukhi mifam adada wa ngang khiba singna handang Manipur da thokliba kanglup ke irang asi Kuki Militant singna amadi Kuki luk kaya na mangjong na thaurang tawraga Churachandpur da haurakibani haina phongdok narkhi haidi mifam adada Manipur da tokhaiba lengak amata kanglup ama natraga amagi mingda thamba yaroi Myanmar dagi huran lonnada Apigani Lanada changlakpa illegal immigrants singna khutlai paiba militant singa pullaga maitai gi mathakta landarakmani haina phongdorakpa ga loinana
Myanmaris sing Myanmar da halanko Manipur da NRC chana halu Kuki militants sing sugi ground rule ngak na chat halu makoi gi designated camps sing da lehalu haibana chingba wafam sing su fongdok na rakhi hairi related da social media da active yamna oiriba RKHN toisu wangangki India declares their tolerance to terrorism, but terrorism is being carried out in Manipur. Why so is not being dealt with? Why haven't the ground to raw violence and abuse being done to the Meitei community in Mare not being covered by the respected bill of our national media? Lang Thabal Mantri Khong Mayai Lekai Degi Khoiram Romario gi Thawai Yaudaba Hakchang ngasi Jennings Mortigi Loduna Lang Thabal Mantri Khong Upper Primary School gi Mamang da Leiba Community Hall da Puraktuna Miyamna Haikat Lekat Tamduna Ikai Khumnaba Utkibaga Loinana Aroiba Mathau Mangam Pangthokre Thauram aduda saruk yakiba Lekai gi Miyoi Indrajit Khubong Mayumna Fongdor Kibada Khoiram ngapini Khoiram Romario gi Thawai Yaudaba Hakchang asi Police amadi Force Singda Tibina baka na taksinduna pangkibani haiki. Romario gi hakchangda tamthina otpa naibagi khudam pangki masi akan momongda kanem tawi haiki. Ngasi mahaki haksang sigi oiragli phibam chi yengma matamdadi mahaki maya sidai sida panba nungoi maru ma kokta phawdokhiba magi mabuk na chingba mayam masi loina mok leng hairaga leiramba yamna sathina trouser tawraba matungda ot nairaba matungda kanagum kharana leihangi dabra haina aikoi wakhalda hawi aduna sigumba inhumanize oiba thabak sing asidi aikoi condemn tawi loinana manipur gi apunba gi saktam kahindanabagi damakta amadi tungi haur Punamakta, Aruba Mikupta Mahana, Hiram Liba Wafam, Nakoi Sakro, Ayak de Rage, Haiva Simagna, Mahaki Matunda, Nasidi, me lising na Mahaki Tung in the same sari, Haiba Wapam Jimab, Tamdadinge. Kuki terrorist singna haukiba me kunipanda sugnu amadi serauda maitegi yum kaya mai thaduna amadi nongmai kaptuna landarakpadagi lanje laktuna kairakta relief camp amada changjafam loduna leiriba miyamna hojik fawba kuki militants singe attack tagi micham miyambu ngakthokna ba chap chaba thawong amata center amadi state lengakna lokhatpa udabada pendaba directly Kem adada laiba nupi singna fongdorakpagi matung ina tampak khaktada combing operation tawgani haribasi karigino jingdasu tawgadabani micham miyamda nongmai kaptuna landarakliba amadi micham singi khun kaya mai thaduna mang takhalibadi khulai paiba kuki singni hairi makoibu lephangedi hairagadi tamda micham miyambu ngakpi senbiba naba ngakpi senbina ba hotnariba tamgi miyoi singda center amadi state lengakna thawoina onsil lakpasi yaning de haina fongdokhe moina laktara pi ne hare laktara sina kai kana dino kari tawdoino side chuppa leira iba yum sida akoina tangna pusana leiriba mayam je moigi laktara sina onaba yara jaba moina thabak pi ne hare ba akoina setliba phiron je phiron de sida gi hena akoi lakte certificate dagi kari dagi loina mai chakre sida moina kari thabak no pi doise kaya miyamna moina thabak pi ba ngamdoino pam de moigi thabak aduga moina poming operation thai hawsida moina poming operation tawraga kai kana de chingda hana taw chingna hawrapane moina hana hawrapane moina hana taw moina phulai bairaga leiraga somna chingda tamde tawraga kai kana
ꯁꯥꯟꯅꯗꯣꯏꯕ ꯇꯝꯗ ꯀꯅꯥ ꯈꯨꯠꯂꯥꯏ ꯄꯥꯏ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯃꯣꯏꯒ ꯂꯥꯟꯊꯦꯡꯅꯕꯅꯤ ꯑꯗꯨꯒ ꯕꯔꯃꯥꯔꯣꯝꯗꯒꯤ ꯂꯥꯛꯄ ꯀꯨꯀꯤ ꯃꯣꯏ ꯍꯥꯟꯅ ꯇꯥꯟꯊꯣꯛꯄꯤꯔꯣ ꯆꯠꯍꯟꯕꯤꯈꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯖꯒꯦ ꯍꯧꯈꯤꯕ ꯃꯦ 18ꯗ ꯅꯨꯃꯤꯠ ꯃꯔꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯝꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯒꯤ ꯂꯥꯛꯈꯤꯕ ꯅꯣꯡꯃꯩ ꯑꯃꯗꯤ ꯃꯔꯨꯁꯤꯡ ꯐꯥꯒꯠꯅꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟडियन आर्मी असम राइफल्स अमदी सेंट्रल आर्म पुलिस फोर्सना मणिपुर पुलिस की मतंग लोइनना चिंग अमदी तंपाकी मफमसिंगदा ngarangdagi combing operation chathaba hokre unmanned aerial vehicle UAV amasung quadcopter sizinaduna chathakhiba ngarangi operation da ayamana automatic oiba nongmai nifu mortar sing nongmai maru sing amadi landa sizinaba potlam kayasu fangbangam khi haina PIB defense wing na thadorakpa cherol amada phongdorakli Manipur da leiriba apunba transgender singi oiba wakat mifam ama ngarang kaisampa junction da leiba community hall da pangthokre wakat mifam aduga mari leinana all Manipur nupi manbi association gi miyoi amana hai tampaki mafam kharada curfew komthorakpa sina irang asi hanthaba malhanduna micham miyam da chamamnaba ama thokhale Manipur da Union Home Minister Laktuna Ching amadi tamgi makok thongba miyoi kayaga wari sanaduna hojik thogleba irang asi Makata na thoktanaba sem sare haiba wafam adugi ona tengnabada kuki terrorist singna leptana yum kai mai thaba mihat mipungi thabak kaya chathariba asina takpadi irang asi nemthanaba solution puraktri takpani haina su phongdokhe Union की होम मिनिस्टर लाब फावदा इरांग दिनेम दहलनी कंट्रोल तौरनी हाइला कान खुलाई पहलगा लान तौररोय हाइदना हजब बिरम मतुंग फावदा मिसीमिना मै थाबा नोंमै कापनाबगी थोकसे काचिन गोया द लेप्त्री मसीना ताकपदी सोल्यूशन पुरक्ट्री हाइबनी मतम अमदा अखोइना लेरंबा पीस से होजिकती पुमांग मांगख्रे रिफ्यूजी एंड इंडिया ने वार जे दुगा इंडिया गवर्नमेंट खंगना खंगसनदना तुमिन लेबा कुकी मिलिटेंट सिंग मिवन धक तौबा अफाजे लेइबा मफमने हाबा मणिपुर जे होजिकता सु सनरे सुगी मोइना पीरबा मतुंगसिदा अफाजे लेइना कुकी मिलिटेंट सिंग सिना ओपनली खुलाई पाइरगा प्रजादा थ्रिट तौबा युम मै थाबा मी पुंसी हातबा मिसम द किहनबा सी मयाम से याबरा Indian Red Cross Society Imphal East District amadi Jenims Hospital Blood Bank ka khutsamnaduna ngarang Blood Bank asida e dan tawbi thauram ama pangthokre thauram aduda punna miyoi kuntare na e dan tawkhi e dan tawbi thauram aduga mari leinana Indian Red Cross Society Imphal East ki secretary Laishram Kuber Maiteina phongdorakpada hojik thogliba irang asida asok apan nanglaba miyoi sing amadi awa ana taraba singge thawai kannaba hotnabada e gi awatpa kaya mayok nariba asi Kharadang oirabasu mating pangba ngamnaba haiduna kem asi pangthokpani hairi mahakna makhatarduna hai miyoiba khunaina chawkhatle haiduna hinglabasu igi mahut sinba ngamba atopa polam amat leitri miyoibagi singlida cheliba e asi natna miyoiba amagi punsi kanba ngamde haina phongdokhe Pauda Nioi Kunga Redna EPVD Na Ayek Mayamjida King Pangba Kanski Juk Nihal Matamjida Pauda Pegi E Bohus Chinganga Tok Pushika Bunga Rekina Pegi Volunteer Singer Jin Chow Tokyo Sessuba New begin Pushika Naviduka Single Program Session. Ngasi nongmanini asida Churachandpur amade Bisnupur area da nongmai kapagi makol khara lepkhre adubu potchai pubada chingnaba khara yaurakpadagi sunustify da nupi mayam tholaktuna achatpa gari singda thiba humbagi thabak chathake nakalamaromda kangwai maning phogak chau ikhai awang maning thangba sarukta kuki militant singna khong oina sang na tawduna bunker sabagi thabak chathaba miyamna uba fangli Anakpada leiba khunja sing nongmai kapsil lakadra haina mipainaba adumak poknari Ukrul district tagi KG Mari rom lumba thataret khakta ngairibi nupi macha ama harta ahoba ahum leibadagi Sky Hospital da open heart surgery mapung fana pangthoktuna kanbangam khre surgery adu USA dagi lakba Novik Cardiac Alliance ki team amana Sky Hospital ge heart team ama senior pediatric cardiac surgeon Dr. Vitaly Dedovich na luchingduna haukiba April kun mga gi ayuk pung mapan minute kuntra mga dagi hauduna nungtil pung ama minute mga fawbat chathekibani hairi
Operation adu mapung fana pangthokpa ngamkhibada hospital asigi chief cardiologist Dr. L. Shyam Kishore Singh na harauba phongdokpaga loinana USA dagi lakpa Novic Cardiac Alliance ki team busu thagatpa phongdokre. April 13 dagi hauduna numit 13 chupna pangthokhiba Free Children Heart Surgery Camp aduda awang nongpok dagi lakpa angang 19 operation tawbada chada chama maipakle hairi. Ngasi amadi ngarang ahing nongyay pung 12:35 rong tarakpa duaida Samupunbigi mathakta duty taduna leiriba police personnel singna control room da nongmai kapagi makhol tabagi pau pirakhi amadi chapchana haiba ngamdaba bom manba potsak ahum amasu Faitolgi area dagi phangba ngamkhi haina Jiribamgi SP Maharambam Pradip nangasi paumi singa unaba amada phongdurekli Mahang na makataraduna hai nongmai kapagi makhol tarabasu police commando gi maikaidagi hanna nongmai kaptanaba Khanghanki loinana matamadumaktada police commando gi team ama thazinduna irang thoktanaba Jackson Thaurang lokhatki amadi irang adu makhatana thoktanaba Assam Rifles ki commandant Jiribam amadi Tamenglong gi kuki NP ga loinana atai Gularthol gi miyoi amagasu khudakta pau phaunaki hairi ngasi ayuk pung 8 aduaida Jiribam police Tamenglong police CRPF Assam Rifles amadi manga suba MR Punna security personnel chani yangkai mukna Gukarthol amadi Phaitol gi mafam amada thi humbagi thabak chathaki Gularthol gi mitai khulda ahanba oina thi humbagi thabak chathabada sandbag na saba bunker ahum amadi chapchana haibangamdaba bom manba potsak ahum phangbangamkhi Tausem gi OC Maratha Kameina procedure amada ningthina seize tawraba matung bom adu disposal tawkhi Hayeng Gulathor amadi Faitol Khulgi anigi Miyan Singhi oiba mifam amasu pangthoktuna Jiribamda tangdu letanba hotnagani haina phongdokhe Relief Committee Jenimsta May ahum dagi June ahum faubada punna asokpa miyoi chani nifutare layengkhre haina Relief Committee Jenimski convener Kambam Setejit na thadarakpa cheral amada palli Cheryl asina makataradna Relief Committee Jenims na hariba asokpa sing asi laying bada punna lupa lag ahumga listing yangkai taruk changa humdra mathoi hidak langthak leibada chatkre hari adubu ngasi faubada lamdam asigi pukchel chawraba miyoi singna punna lupa lag ama listing humdra tare chamapan donate tawrakhi hari Ngasi tera yengkhom lerakta mafam adugi mairapaibi singna yelhomi singbu mafam dagi mapandagi changlakpa illegal migrants singdagi kangadabani haina wakat mifam mafam kre wakat mifam aduda saruk yakibi nupi amana phongdokhibada matam kuinadagi leiraklaba chingtam nungsinabagi mari asi kaibi yaroi thogliba irang asina relief camp singda lanjenaduna leiriba awa ana taraba miyoi sing adu lengakna yengshin biduna athuba matamda lokhatpa yaba thabak sing lokhatpiyu amadi lamdamasida tangdu leitaba purakna ba hotnabiyu haike Thailand dagi leirakpa ima leibak Manipur ching tam amatani saisida tongan na ani thongna khaidokpa koigi lengakta pichar tawhaningi aduga haji haji yawana hingjariba leitaba lairaba punamak subam chafam nombam khangdana leiriba masa masagi maramdagi thawaitabu hingadiena chentoraga maran matham punamak huntomaga relief camp da leiriba mayam sigi awaba su yengbiraga Manipur gi lengakna athuba matamda masi hanagi phibamda hanbiba Manipur ki sakta! Energy! Manipur ki sakta! Energy! Long live! Long live! Manipur ke samre par! Manipur ke samre par! Manipur ki sakta! Energy! Manipur ki sakta! Aroy badamaroy bapau amukhana Sugnu SCG MLA K Ranjit ki serok da leiba yung kuki militant singna maina tumna thakre tungda miyamna UKLF ke Nazareth camp mai thakre kuki militant sing mafamadu thadok tuna chenkre Senjam Chirang da kuki militant singda local volunteer singga no mai kapna kre kuki militant singna maitegi yum mai thana bahot na baleptre
amadi Delhi ki Jantar Mantar da Manipur Coordinating Committee na sinduna Manipur for Peace Relay Against Divisive Forces and External Aggression haiba theme da miyam gi mifam pangthokre. Matang asida ngasigi oinadi Northeast Window TV ki Manipuri Paulo Sinjare mideng tabiri bapumna mapu CHEPLINA MAISNAM na amuka hanna kurumzari amasung kainana bayathang nizari.